Dhanamanjuri University Leingak na Muthatnaba Hotnare athuba matamda sara henduna khongjang sangsileba mahiroi singi punsi kallu tungi mirol kallu haina Lok Sabha gi MP Angomsa Bimol Akoijam na Leingak ki pungning singsilakli ngasi kaisam thongda leiba MP gi yumda pangthok pawgi mifamda Bimol Akoijam na hai kumjali singani tara taret ki gazette notification da DMU Act pass tawduna University all of matung sahi taret suraklabasu ngasi fawba regular VC controller registrar na singbasing happy dabana maramorga semester exam pangthok taba class tawdabana maramorga mapalamda makha tamtharingba mahiroi kya certificate pithoktana leiribasi Leingak asina tungi mirol Muthatnaba Hotnarabra haina Bimol Akoijam na hangkhe Higher education na lauriba role gi matang da yengluba matamda DMU na hozik oriba phibam asi laibak thebani athuba matamda Leingak na paikapam thokpa thabak paikalu haina MP na Leingak ki puning singsilakle Loinana Kundrakpam Assembly Constituency ge MLA Thoksom Lokesor nasu DMU ki mahiroi singna sangchiliba khongjang amadi oiriba University asige phibam gi matang da su wafung kya phongdokhe Dhanamanjuri sida streamline amata tawdana university hangzalaga regular post staff masing sudaba non teaching staff sudaba danatana crucial oiba port haidi register dagi pro VC dagi kai dagi amata yaudaba amukta thengnadaba khoina karino ne tawrso aduk phagarba college am leidu university non thokpiraga mu kang khongsa halezi MSc MA tamiba kangbu singji moigi 4 semester leiba semester mari leibsi manungda ahum suba semester je haugiba mamang December da tawgadabani aduga MA gi roi loibo gadaba 4th semester ge pakhasi su sigi me jun akhoi university jenu da de ge khoi de me da loisan gare hoje haido khare pakha ano ba haure ba hoje phok tawda leirame ba do moi angang sing du combine tawdoino ba MA do makha da moi jenu da top university da nataga nakhra MU da pho PhD tha ba yaroi do ri ba moi hai institutions university olaga su maya am ge lai park si da malem si da chana riba university ke system jam ta chana de regular post bide government gi bureau ke thangjan na in charge pa le re ba leipak miam changna ma se ongtang chhatra khaktang ithok yin icha sing chhatra sing di career jong khan bi oba MU da ho ming chan ma moi khala aga kuet ki matung ina di khanjara ba adubu marks to later na pakha tawgram ina 6 semester da aduna moi sit to mange I hoje are aina yam nuai tan oza mak lawre sigi moi gi sigi ek sigi matung ina University system is India the autonomous institution ne adusu appointment gi kano order selection du namdana mayam no pakha tha kano case ka tawr ba khang de aduna haidi ora ba CC select tawrena aduga offer letter lakti huji pawa leipak se nakhoi gi narai chang aktani ekhoi su nakhoi na power pai ba gi hijik tawbani oida pa da se ngang bi ganu aduga DM college ki tawri ba se thu namta chumthok piu